ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯁꯦꯁꯃꯤꯂꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯍꯧꯖꯔꯦ꯫ ꯑꯣꯂꯥꯡꯊꯥꯒꯤ ꯃꯃꯩ ꯑꯣꯏꯔꯛꯄꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯃꯣꯠꯂꯕ ꯐꯩꯖꯣꯝ ꯑꯃꯒ ꯃꯣꯠꯂꯕ ꯐꯨꯔꯤꯠ ꯑꯃꯈꯛꯇꯪꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤꯖꯣꯜ ꯁꯦꯠꯇꯦ꯫ ꯃꯅꯪꯒꯟꯗ ꯅꯝꯕꯣ ꯃꯆꯥ ꯑꯃꯇꯪ ꯄꯣꯔꯤꯕ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯇꯪ ꯄꯥꯏꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯊꯣꯏꯗꯣꯛꯄ ꯄꯣꯠ ꯆꯩ ꯌꯥꯎꯗꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯍꯩ ꯃꯔꯣꯡ ꯄꯥꯝꯕꯤꯅ ꯏꯁꯪ ꯁꯪꯅ ꯍꯧꯈꯤꯕ, ꯂꯧꯈꯣꯡꯗ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯅ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯎꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯈꯔ ꯍꯔꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯤꯡꯏ꯫ ꯃꯊꯪꯁꯤꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯀꯥꯟꯆꯤꯒꯤ ꯃꯌꯥꯏꯗ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯈ꯭ꯔꯦ꯫ ꯈꯨꯜꯂꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥ ꯅꯨꯡꯁꯤ ꯌꯥꯅꯕ ꯋꯥꯈꯜ ꯄꯣꯛꯇꯨꯅ ꯊꯣꯏꯗꯣꯛꯅ ꯇꯞꯊꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯅꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯤꯡ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡ ꯇꯌꯥꯡꯈ꯭ꯔꯦ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ, ꯑꯗꯨꯗꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ, ꯑꯃꯁꯨꯡ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤꯗꯅ ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯁꯨ ꯎꯔꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯇ꯭ꯔꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯒꯨꯝꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯈꯥꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯟꯇꯅ ꯖꯔ ꯆꯤꯟꯊꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤꯕꯗ ꯎꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯋꯥꯏ ꯁꯤꯠꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯥꯄꯤꯅ ꯏꯁꯣꯡ ꯁꯣꯡꯂꯦ꯫ ꯂꯤꯟ ꯑꯃꯁꯨꯡ ꯍꯉꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯦ꯫ ꯈꯥꯡꯄꯣꯛꯁꯪꯒꯤ ꯐꯛꯂꯥꯡꯗ ꯂꯩꯀ꯭ꯔꯛ ꯂꯥꯎꯅ ꯆꯠꯂꯦ꯫ ꯃꯆꯤꯗ ꯑꯍꯣꯕ ꯌꯥꯎꯔꯦ ꯑꯃꯁꯨꯡ ꯁꯦꯕꯣꯠ ꯃꯥꯏꯔꯦꯟꯅ ꯃꯔꯤ ꯆꯠꯇꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯀꯥꯈꯠꯂꯤ꯫ ꯃꯥꯡꯒꯣꯟꯂꯣꯝꯗ ꯀꯥꯈꯠꯂꯛꯄꯗ ꯃꯆꯤꯗ ꯁꯤꯡꯅꯥ ꯅꯥꯄꯤ ꯊꯨꯅꯥꯝ ꯅꯥꯏꯀꯩ ꯄꯩꯗꯨꯅ ꯂꯩꯕ ꯎꯔꯦ꯫ ꯊꯣꯡꯗꯤ ꯊꯤꯡꯗꯨꯅ ꯂꯩꯕ ꯎꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯇꯌꯥꯡꯅ ꯅꯤꯡꯗꯣꯜ ꯄꯤꯡ ꯆꯣꯡꯂꯗꯨꯅ ꯃꯈꯣꯜ ꯅꯤꯡꯅ ꯍꯪꯂꯛꯏ, ꯌꯨꯝꯗ ꯀꯅꯥ ꯂꯩꯕꯒꯦ? ꯂꯝꯍꯥꯡꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯍꯥꯡꯕ ꯌꯨꯝꯗ ꯎꯔꯤꯔꯩ ꯍꯥꯏꯅ ꯄ꯭ꯔꯇꯤꯅꯤꯙꯤ ꯇꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯡ ꯑꯗꯨ ꯈꯣꯡꯅ ꯀꯥꯎꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯝꯂꯤꯕ ꯑꯕꯁꯊꯥ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯐꯨꯡꯒꯥꯔꯣꯝꯗ ꯃꯅꯪꯒꯟ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯥꯡ ꯀꯪꯂꯕꯤ ꯅꯨꯄꯤ ꯑꯃ ꯎꯟꯁꯥꯠꯇꯅ ꯀꯨꯞꯄ ꯁꯔꯨꯒꯤ ꯃꯄꯨꯟꯒꯤ ꯃꯇꯧꯒꯨꯝꯅ ꯍꯤꯞꯇꯨꯅ ꯂꯩ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯅꯨꯡꯁꯥ ꯁꯣꯔꯃꯛꯇꯤ ꯍꯣꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯔꯛꯂꯦ꯫ ꯍꯟꯅ ꯀꯧꯔꯕꯗ ꯑꯅꯥꯕ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯂꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯅ ꯌꯥꯑꯣꯟꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯉꯝꯈꯤꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯄꯤꯛꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯑꯁꯤꯗ ꯂꯩꯔꯤꯕ? ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ꯫ ꯈꯧꯔꯥꯡꯕꯒꯤ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯁꯤ ꯏꯪꯍꯜꯂꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯋꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯆꯤꯟ ꯊꯧꯔꯕ ꯃꯥꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯨꯛꯇ ꯂꯦꯡꯈ꯭ꯔꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯇ꯭ꯔ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯝꯅꯥ ꯊꯟꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯨꯡꯗ ꯇꯞꯅ ꯍꯩꯖꯤꯜꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯑꯅꯥꯕꯗꯣ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯁꯣꯛꯎꯗꯨꯅ ꯃꯗꯨꯗꯁꯨ ꯑꯃꯨꯛꯁꯨ ꯄꯤꯊꯛꯂꯦ꯫ ꯑꯅꯥꯕ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯛꯇꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡ ꯈꯔꯗꯪ ꯇꯞꯊꯔꯗꯨꯅ ꯑꯅꯥꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯈꯧꯔꯤ ꯆꯔꯝꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯗꯕ ꯆꯌꯣꯜ ꯑꯃꯔꯣꯝ ꯁꯨꯒꯗꯧꯔꯦ꯫ ꯏꯅꯥꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯀꯅꯥꯗ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯔꯁꯤꯕ? ꯅꯍꯥꯛꯅ ꯀꯥꯟꯆꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯏꯁꯣꯔꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯄꯤꯅꯕꯤꯔꯁꯅꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯦ ꯆꯥꯗ ꯊꯛꯇꯕꯅ ꯑꯅꯥꯕ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯛꯏ, ꯅꯪ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ? ꯑꯅꯥꯕꯅ ꯈꯪꯏ, ꯂꯝꯕꯤ ꯆꯠꯄ꯫ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ? ꯑꯅꯥꯕꯅ ꯅꯪꯗꯤ ꯁꯔꯒꯒꯤ ꯗꯨꯠꯅꯤ꯫ ꯂꯝꯕꯤ ꯆꯠꯄ, ꯑꯩ ꯁꯔꯒꯒꯤ ꯗꯨꯠ ꯅꯠꯇꯦꯅꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯣꯜꯂꯗꯨꯅ ꯅꯪꯒꯤ ꯕꯨꯙꯤ ꯏꯆꯣꯏ ꯆꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯅꯥꯕ 100ꯔꯛ ꯍꯟꯅ ꯈꯜꯂꯦ꯫ ꯅꯍꯥꯛ ꯂꯥꯏꯒꯤ ꯗꯨꯠꯅꯤ꯫ ꯂꯝꯕꯤ ꯆꯠꯄ ꯀꯔꯝꯅ ꯈꯪꯏ? ꯑꯅꯥꯕ, ꯂꯥꯏꯒꯤ ꯗꯨꯠ ꯅꯠꯇꯅꯗꯤ ꯀꯥꯟꯆꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯔꯝꯅ ꯆꯪꯂꯛꯀꯗꯒꯦ?
ꯕꯨꯕꯣꯟ ꯃꯄꯥ ꯍꯧꯖꯤꯛ ꯍꯤꯡꯂꯤ꯫ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯁꯣꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯨꯝꯅ ꯐꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯕꯨꯕꯣꯟ ꯃꯄꯥꯅꯤ ꯍꯥꯏꯅ ꯃꯤꯀꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯦ꯫ ꯋꯥꯍꯪ ꯑꯃ ꯑꯅꯤꯗꯪ ꯍꯪꯂꯕꯗꯤ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨ ꯑꯕꯁꯊꯥ ꯐꯠꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯑꯗꯨ ꯀꯨꯏꯅ ꯊꯤꯡꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯕꯨꯕꯣꯟ ꯃꯄꯥ, ꯀꯔꯤ ꯇꯧꯔꯕꯒꯦ?" ꯑꯅꯥꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯕꯨꯕꯣꯟ ꯃꯄꯥꯅ ꯑꯩꯅ ꯂꯥꯛꯅꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯁꯤꯕ? ꯑꯍꯥꯟꯕꯗ ꯏꯆꯥꯒꯤꯗꯃꯛꯇ ꯏꯆꯥ ꯎꯔꯤꯔꯩꯕꯨ ꯄꯤꯌꯨ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯂꯣꯝꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯪꯊꯔꯛꯄꯅ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯄ ꯂꯪꯐꯩꯗ ꯏꯄꯨꯔꯣꯏꯕꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯠꯇꯒꯤ ꯄꯤ ꯇꯔꯪ ꯇꯔꯪ ꯆꯤꯟꯊꯔꯛꯄꯅ ꯀꯪꯂꯕ ꯆꯥꯏꯔꯨꯡ ꯑꯅꯤ ꯑꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯁꯣꯔ ꯊꯤꯡꯈ꯭ꯔꯦ꯫ ꯃꯤꯍꯨꯜ ꯄꯤꯛꯊꯈ꯭ꯔꯦ꯫ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯅꯔꯝꯕ ꯑꯃꯨꯛ ꯊꯣꯛꯂꯦ꯫ ꯑꯃꯨꯛꯀꯁꯨ ꯊꯣꯛꯂꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯄꯨꯛꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯕ ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯛꯇ ꯎꯔꯒ ꯑꯗꯨꯛ ꯁꯣꯜꯂꯕꯤ, ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯕꯗ ꯁꯗꯧ ꯊꯣꯡꯂꯕꯤ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯪꯍꯧꯗꯅ ꯅꯨꯡꯁꯥ ꯁꯣꯔ ꯊꯤꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯋꯥꯏ-ꯂꯦꯝꯐꯨꯗ ꯇꯞꯅ ꯇꯞꯅ ꯌꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯅꯥꯕ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯣꯛꯀꯗꯧꯕ ꯑꯅꯥꯕ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯊꯥꯒꯗꯧꯔꯤ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯖꯤꯕꯟꯒꯤ ꯑꯁꯥ ꯚꯔꯁꯥ ꯄꯨꯝꯅꯃꯛ ꯐꯨꯝꯗꯨꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯃꯁꯨꯡ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃ꯭ꯔꯤꯇ꯭ꯌꯨꯁꯣꯔ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯋꯥꯁꯨ ꯃꯗꯨꯇꯅꯤ꯫ ꯑꯅꯨꯃꯥꯟꯅ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯇꯝꯊꯤꯔꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯃꯁꯨꯡ ꯋꯥꯍꯩ ꯑꯗꯨꯅ ꯑꯅꯥꯕꯒꯤ ꯃ꯭ꯔꯤꯇ꯭ꯌꯨꯁꯣꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯒꯤꯁꯨ ꯃ꯭ꯔꯤꯇ꯭ꯌꯨꯁꯣꯔꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯅꯤꯡꯏ꯫ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯁꯤꯒꯗꯧꯔꯤꯕ ꯊꯧꯔꯤ ꯊꯥꯗꯕ ꯉꯥꯏꯕꯒꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯅꯥꯕ ꯆꯨꯝꯅ ꯐꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯈꯪꯅꯤꯡꯕ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯒꯤꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ?" ꯑꯅꯥꯕꯅ ꯈꯨꯝꯂꯛꯏ, "ꯍꯥ ꯖꯒꯕꯟꯙꯨ, ꯀꯔꯝꯅ ꯇꯝꯁꯤꯕ? ꯍꯦ ꯁꯔꯒꯒꯤ ꯗꯨꯠ, ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤꯕꯤ ꯎꯔꯤꯔꯩꯕꯨ ꯑꯍꯤꯡꯗ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯏꯆꯥ ꯂꯩꯇ꯭ꯔꯦ꯫ ꯏꯊꯟꯅꯇ ꯈꯥꯡꯄꯣꯛ ꯑꯁꯤꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯇꯤꯜ ꯀꯥꯡꯗꯒꯤ ꯍꯧꯗꯨꯅ ꯁꯪꯁꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯖꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯃꯣꯡ ꯊꯨꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇꯦ꯫ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯝꯕꯥꯜ, ꯑꯋꯥꯕꯅ ꯅꯪꯒꯤ ꯅꯁꯨꯔꯨꯞ ꯑꯣꯏꯔꯕꯤ, ꯈꯥꯏꯅꯃꯩꯆꯥꯛ ꯐꯪꯂꯕꯤ, ꯅꯇꯝꯕꯥꯛꯇ ꯅꯆꯥ ꯃꯨꯟꯈ꯭ꯔꯕꯤ ꯑꯩ ꯁꯔꯒꯒꯤ ꯗꯨꯠ ꯅꯠꯇꯦꯅꯦ, ꯅꯄꯨꯔꯣꯏꯕ ꯅꯕꯤꯟ ꯆꯟꯗ꯭ꯔ ꯁꯤꯡꯍꯅꯤ꯫ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯎꯔꯤꯔꯩꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯅꯪ ꯑꯩ ꯄꯨꯂꯞꯅ ꯈꯨꯐꯥꯡ ꯆꯟꯗꯨꯅ ꯁꯤꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯁꯪꯁꯥꯔꯗ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯇꯨꯅ ꯐꯝꯃꯨ꯫ ꯅꯪꯒꯤ ꯀꯪꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯍꯧꯒꯦ꯫ ꯖꯤꯕꯟꯒꯤ ꯃꯍꯥꯕꯤꯗꯥꯏꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯇꯝꯄꯥꯛꯇ ꯄꯝꯍꯧꯒꯦ꯫ ꯊꯝꯕꯥꯜ ꯃꯇꯝ ꯀꯨꯏꯅ ꯁꯤꯔꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯕꯗ ꯃꯇꯨ ꯆꯣꯡꯂꯦ꯫ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯐꯝ ꯈꯪꯗ꯭ꯔꯦ꯫ ꯕꯨꯙꯤꯅ ꯆꯣꯏꯁꯤꯜꯂꯛꯄꯅꯦ꯫ ꯁꯤꯔꯝꯗꯥꯏꯅ ꯅꯛꯁꯜꯂꯛꯄꯅꯦ꯫ ꯀꯔꯤ ꯑꯃꯠꯇ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯑꯩꯒꯤ ꯁꯤꯔꯝꯗꯥꯏ ꯌꯧꯔꯗꯨꯅ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯤ ꯑꯥꯠꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯃꯥꯜꯂꯦ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ, ꯏꯄꯨꯔꯣꯏꯕꯗꯤ ꯁꯤꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯁꯣꯔꯥꯅ ꯆꯤꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯁꯤꯔꯝꯗꯥꯏ ꯌꯧꯔꯗꯨꯅ ꯏꯄꯨꯔꯣꯏꯕꯅ ꯄ꯭ꯔꯦꯝ ꯃꯨꯔꯇꯤꯅ ꯑꯩꯕꯨ ꯂꯥꯛꯂꯤꯕꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯄꯥꯝꯃꯨ, ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯖꯔꯒꯦ꯫ ꯅꯕꯤꯟꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯝꯕꯥꯜ, ꯑꯩꯒꯤ ꯄ꯭ꯔꯦꯝ ꯃꯨꯔꯇꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯒꯅꯨ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩ ꯅꯕꯤꯟꯅꯤ꯫ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗ ꯂꯃꯈꯥꯡꯗ ꯗꯥꯀꯨꯁꯤꯡꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯣꯛꯅꯨꯡ ꯑꯃꯗ ꯃꯣꯡꯐꯝ ꯃꯔꯛꯇ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯂꯨꯄꯥ ꯑꯁꯪꯕ ꯄꯨꯝꯅꯃꯛ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯕꯨꯕꯣꯟ ꯃꯄꯥꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫
ꯗꯥꯀꯨꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯌꯥꯎꯏ꯫ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤꯁꯨ ꯕꯨꯕꯣꯟ ꯃꯄꯥꯒꯤ ꯈꯨꯖꯤꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯜꯂꯨꯕꯗ ꯑꯁꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯤꯕ, ꯏꯆꯥ ꯎꯔꯤꯔꯩꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕꯨꯕꯣꯟ ꯃꯄꯥꯒꯤ ꯃꯁꯨꯡ 3 ꯁꯨꯕ ꯃꯀꯣꯛ ꯑꯗꯣ ꯃꯁꯨꯡ 3 ꯁꯨꯅ ꯈꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯇꯧꯔꯤꯕ ꯃꯇꯥ ꯑꯗꯨ ꯎꯕꯗ ꯃꯤꯄꯥꯏ ꯊꯤꯕꯤ ꯊꯝꯕꯥꯜ ꯑꯗꯣ ꯀꯤꯕꯅ ꯊꯨꯛ ꯂꯥꯎꯈ꯭ꯔꯦ꯫ ꯐꯤꯡ ꯐꯤꯡꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯈꯣꯜ ꯅꯤꯛꯅ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯋꯥꯁꯛ ꯑꯗꯨ ꯀꯟꯅ ꯁꯛꯄꯒꯦ? ꯏꯁꯣꯔ ꯂꯩꯔꯤꯕꯃꯛꯇꯗ ꯀꯔꯤꯒꯤ ꯃꯤꯒꯤ ꯂꯃꯟ ꯈꯨꯝꯕꯒꯦ? ꯉꯥꯛꯄꯤꯌꯨ, ꯀꯟꯕꯤꯕꯒ ꯃꯥꯟꯅꯕ ꯑꯊꯣꯏꯕ ꯙꯔꯃ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯌꯥꯗ ꯂꯦꯞꯇꯨꯅ ꯇꯨꯈꯔꯦ꯫ ꯅꯨꯡꯁꯥ ꯁꯣꯔ ꯊꯤꯡꯈꯔꯦ, ꯃꯤꯠ ꯎꯏꯁꯤꯟꯈꯔꯦ, ꯃꯤꯍꯨꯜ ꯄꯤꯛꯊꯈꯔꯦ꯫ ꯑꯣ ꯑꯋꯥꯕ! ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯇꯣꯜ ꯂꯣꯝꯈ꯭ꯔꯕꯣꯏ꯫ ꯊꯝꯕꯥꯜ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯁꯤ ꯎꯔꯕꯗ ꯅꯕꯤꯟ ꯑꯗꯣ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯅꯨꯃꯤꯠ ꯊꯥ ꯊꯣꯛꯇꯕ ꯏꯃꯝ ꯃꯝꯕ ꯇꯥꯏꯕꯪꯄꯥꯟ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯁꯣꯔꯥꯔꯦꯟꯅ ꯈꯪꯍꯧꯗꯅ ꯈꯤꯟꯊꯔꯛꯇꯨꯅ ꯃꯀꯣꯛꯇ ꯅꯟꯕꯕꯨ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯨꯔꯒ ꯍꯧꯒꯠꯂꯛꯂꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯀꯪꯕ ꯎ ꯋꯥ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯅ ꯀꯨ ꯑꯃ ꯁꯦꯝꯃꯦ꯫ ꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯇꯤꯒꯤ ꯄꯨꯏꯅ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯦ꯫ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯅꯅꯕ ꯐꯤꯔꯣꯜ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯨꯞꯁꯤꯜꯂꯦ꯫ ꯃꯩꯒꯤ ꯃꯐꯝꯗ ꯗꯥꯟ ꯇꯧꯗꯨꯅ ꯆꯤꯇꯥ ꯑꯗꯨꯗ ꯃꯩ ꯆꯨꯔꯛꯂꯦ꯫ ꯃꯩ ꯆꯨꯔꯝꯂꯒ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯅ ꯈꯔꯗꯪ ꯇꯥꯟꯖꯔꯛꯄ ꯁꯦꯜ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯆꯥꯏꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯁꯦꯜ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯈ꯭ꯔꯤꯕ꯫ ꯅꯪꯕꯨ ꯇꯥꯟꯕ ꯆꯠꯄꯗ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯨꯔꯕꯅꯤ, ꯏꯇꯨ ꯈꯥꯏꯅꯔꯨꯔꯕꯅꯤ, ꯏꯆꯥ ꯀꯥꯏꯅꯔꯕꯅꯤ, ꯅꯪꯕꯨ ꯊꯝꯗꯨꯅ ꯑꯔꯦꯝꯕꯅꯤ꯫ ꯁꯛ ꯍꯥꯏꯕꯁꯤꯁꯨ ꯑꯔꯦꯝꯕꯅꯤ꯫ ꯁꯛꯀꯤꯗꯃꯛꯇ ꯏꯆꯥ ꯎꯔꯤꯔꯩꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯩꯈꯣꯝꯅ ꯄꯨꯝꯇꯩ ꯇꯩꯁꯤꯜꯂꯦ꯫ ꯂꯝꯕꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯔꯛꯂꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯆꯤꯇꯥꯔꯣꯝꯗ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯆꯤꯇꯥꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯁꯔꯒꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯑꯋꯥ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯣ ꯃꯣꯡꯐꯝ ꯑꯣꯏꯍꯧꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯞꯇꯔ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫